Kuki train service thingbagi mayokta Rongmei Nagan warning taukhre. Kuki khulai paibasingna January 13 da Jiribam amasum Bangkai Chungpau da North East Frontier Railway staff detain tawduna hatkani haina kihalaga thadokraba matung Jiribam Khongsai train service tawbagi mayokta train amasu passenger sing Bangkai Chungpau amadi Kayam station gi marakta khudong thiba mayoknagani haina kihanbagi thabak chathakiba Asi Rongmei Naga Student Organization yamna kana yaningdaba phongdokre Tamenglong amasu None District ki Administrative Jurisdiction manungda lariba jagasing asi organization asina makhatana yingsimbagi thabak chathagani loinana NS 38 amasung North East Frontier Railway route ayepa pirapa khudingma road transport amasung North East Railway na organization asida pau piraknaba khanghali hairi Shinjam Jirangda Kuki sing landarakre Itham Moyang Purelda ML Syam Kumar masa ahing yarektuna praja sing apulna khungam inari Central Force sing na chingkhong sing yada laiduna maitai khul sing ngang sembagi thabak tawrabasu Kuki khulai paiba sing na maitai khul sing da lepta landarakpaki thabakti haujiksu chathari ngarang nungalamdai amasung ayuk anganbada Imphal East ki Itham Moyang Purelda Kuki sing na bom yang nomai kapchinduna landakre Imphal West ki Singjam Chirangdasu ngarang ahingdagi ngasi nungalamdai pung marigi makhai fauba bom amasung nomai kapsinduna landarakre Itham Moyang Purelda Kendragi MLA Thongnawjam Syam Kumar masamang ahing yarektuna khunjasinga punna khulngakminari Itham Moyang Purelda Kuki sing landarakhiba aduga mari leinana khulgi miyoi singna place ta phongdokhibadi haukiba tang tarukta Kuki khulai five singna tumurok turelda lengoi pikliba simi singda nomai kapsinba amasung lengoi lawba lakpa tata truck singda nomai kapsinduna amang ata thoankiba thaudo adugi matung tarakpada haujiksu Itham Moyang Purel jagada Kuki khulai five sing bom amasung nomai kapsinduna landarakpa leptri maitai khul sing ngaknanaba Gorkha regiment ki kanggu lairabasu Kuki singna nomai kapsilakpada karimata hande makhoina tonglakhiba bulletproof gari singi marumda lotuna lei Kuki singna nomai kapa lepkhraba maitai khul singda changlaklaga khulngakliba khunja volunteer sing kadaida laibagi haina koiti thiraba natuna karimata taude Gorkha regiment ki kanggu laina ngasi nongalamdai pung 3 lom tabadagi S Boyang singthaktagi Itham Moyang Purel bom amasuk nomai kapsina landarakhi Thaudo aduda yumda lairiba garising amasung atai polam kaya amang ata thokki adubu laiba fabadagi kana amata aso apandi yaukhide adubu nupi angang singdi lanjenakhi Kuki singa nomai kapsilakhiba aduda BSF ki maikaidigi search light kaptuna 100 nomai kapki athengbada commando team sing laktuna 100 nomai kapnakhi nomai kapnaba adu ayuki pung 10 fawa chathaki Itham Moyang Purel khulda Kuki lalahbo singna attack tawrakhiba aduga mari lainana Kendragi MLA su oiriba TS Syam Kumar masamak numit yongba matung pung 12 makharom taba matamda lakhi Itham Moyang Purel mahaki poknafam lamdam amasuni adubo Gorkha regiment ki kanguna Moyang Purel furangkhong mapada thatuna sanghankide thaudo aduda khulgi maira five singa Gorkha regiment ki kanguga mukna bathokki talaktuda khulngapa volunteer team ama namfuda changsilakpada Maduga mapachana na MLA Syam Kumar su Itham Moyang Purel tamna changsilaktuna miyamga thaudok sing aduki matangda wari sanaki ngasi numidang su Itham Moyang Purel da ahing yarek minaduna khunja singga punna khulngak minakhi amaromda ngasi numidang pung 3 makairom taba matamda Gorkha regiment ki kangu ama island da laiba Gorkha regiment ki camp tamna lakpagi lambida maira paibi singna Moyang Purel fura makhongda thatuna thamki Gorkha regiment ki kangu sing aduna makhoigi camp ta chathok chasin tawbada kana amatan apanba pikhide adubu mafaudam Kuki balance Kuki ki kangu sing oikani haiba Gypsy anida lakpa khulai paiba kangu ama Gorkha regiment ki kanguga lotna wari sanaki haiba pau ama phongbadagi maira five singna Gorkha regiment ki kangu adu lakpada athingba pikhi adubu kona thangdadi garida tongliba sing adu kana no haina check torba matungda Gorkha regiment ki kangu adu thajiki hairi Amaromda ngarang ahingdagi hauna ngasi nongalamdai pung 3 faba Imphal West ki Singjam Chirangda Kuki khulai five singna haraute lomdagi bom yang nomai kapsinduna landarakre thaudo aduda khunja volunteer sing amasung state force ki maikaidagi handuna nomai kapnaki ayu pung 10 rom taba matam aduwaida nomai kapnaba khara hantharuraba matung pung 11 rom tabadagi Kuki singna akanba mawongda bom yang afaba nomai sing sizinaduna landarakhi
ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯕꯐꯔ ꯖꯣꯟꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨ ꯇꯥꯛꯊꯣꯛꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯧꯈꯤꯗꯦ꯫ ꯈꯨꯟꯖꯥ ꯚꯣꯂꯟꯇꯤꯌꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕꯗ CRPFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯑꯗꯨꯒꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨ ꯂꯦꯞꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯈꯤ ꯍꯥꯏꯅ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯣꯛ-ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖ꯭ꯌꯨꯝ ꯀꯛꯊꯠꯈꯤꯕꯗ ꯅꯥꯒꯥꯁꯤꯡ ꯅꯤꯡꯕ ꯀꯥꯏꯔꯦ꯫ UNꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖ꯭ꯌꯨꯝ (FMR) ꯀꯦꯟꯁꯦꯜ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗ ꯅꯥꯒꯥꯁꯤꯡ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖ꯭ꯌꯨꯝ ꯀꯦꯟꯁꯦꯜ ꯇꯧꯕ ꯑꯃꯗꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯦꯃꯥ ꯈꯥꯟꯗꯨꯅꯗꯤ ꯁꯦꯟꯇꯔꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯅꯕ ꯑꯃꯁꯨꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖ꯭ꯌꯨꯝ ꯀꯛꯊꯠꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖ꯭ꯌꯨꯝ ꯀꯛꯊꯠꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ UNꯅ ꯈꯨꯠ ꯊꯤꯡꯖꯤꯟꯅꯕ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ꯫ ꯐꯦꯗꯔꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯏꯟꯗꯣ-ꯅꯥꯒꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ-ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯆꯍꯤ 70 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖ꯭ꯌꯨꯝ ꯀꯦꯟꯁꯦꯜ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯥꯒꯥꯁꯤꯡꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯍꯛ ꯑꯗꯨ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯐ꯭ꯔꯤ ꯅꯥꯒꯥ ꯍꯣꯝꯂꯦꯟꯗ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯔꯃꯤꯖ ꯑꯥꯔꯝ ꯐꯣꯔꯁꯅ ꯅꯝꯐꯨꯗ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯅꯥꯒꯥ ꯅꯦꯁꯟꯍꯨꯗ ꯑꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯏꯪ ꯁꯣꯛ 1982ꯒꯤ ꯃꯦ 13ꯇ ꯅꯥꯒꯥꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯂꯤꯕꯤꯁꯥꯏꯠꯇ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯆꯥꯗ 99.9 ꯚꯣꯠ ꯄꯤꯗꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯕ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯤꯐꯂꯦꯟꯇꯟ ꯑꯗꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯍꯣꯝꯂꯦꯟꯗ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯥꯒꯥ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ-ꯏꯁ꯭ꯠ ꯔꯤꯖꯟ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯣꯔꯊ-ꯋꯦꯁ꯭ꯠ ꯔꯤꯖꯟꯗ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 120,000 ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 4 ꯔꯣꯝ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯒꯥꯁꯤꯡ ꯃꯅꯤꯡ ꯃꯈꯥ ꯇꯝꯅꯅꯕ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤ ꯅꯥꯒꯥꯁꯤꯡ ꯇꯣꯈꯥꯏ-ꯇꯣꯈꯥꯏꯅ ꯈꯥꯏꯗꯣꯛꯅꯕ ꯅꯠꯇꯦ, ꯑꯣꯀꯨꯄꯦꯁꯅꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯁꯣꯛꯂꯤꯕ ꯂꯥꯟꯅꯤ꯫ ꯏꯇꯤꯍꯥꯁꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯕꯥꯎꯟꯗꯔꯤ ꯑꯁꯤ ꯅꯥꯒꯥꯁꯤꯡ ꯄꯨꯟꯁꯤ ꯃꯍꯤꯡ, ꯀꯜꯆꯔ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯃꯔꯨꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯌꯥꯎꯅ ꯅꯨꯡꯇꯤ-ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ UNꯅ ꯍꯤꯔꯝ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯗꯨꯅ ꯏꯟꯗꯤꯌꯥꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖ꯭ꯌꯨꯝ ꯃꯨꯠꯊꯠꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ UNꯅ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯗ꯭ꯌꯥꯅꯟꯗꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯑꯦꯛꯁꯟ ꯑꯃꯨꯛꯀꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯧꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯏꯝꯐꯥꯜ PS ꯅ ꯊꯥ ꯑꯁꯤꯒꯤ 2ꯗ ꯂꯧꯈꯠꯄ ꯀꯦꯁ FIR ꯅꯝꯕꯔ 46/2024ꯒꯤ ꯃꯈꯥꯗ ꯐꯥꯈꯤꯕ ꯀꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏꯗꯒꯤ ꯌꯨꯊ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯗ꯭ꯌꯥꯅꯟꯗ ꯆꯍꯤ 30 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯁꯅꯥꯌꯥꯏꯃꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯀꯦꯁꯇ ꯄꯨꯂꯤꯁꯅ ꯑꯃꯨꯛꯀꯁꯨ ꯇꯣꯉꯥꯟꯕ ꯂꯣꯒꯤ ꯑꯦꯛꯁꯟ ꯑꯃ ꯍꯥꯞꯆꯤꯜꯂꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯁ꯭ꯄꯤꯁꯦꯜ ꯖꯖ NIA ꯏꯝꯐꯥꯜ ꯋꯦꯁ꯭ꯠꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯑꯍꯨꯝꯂꯛ ꯁꯨꯔꯛꯄ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯕꯡꯀꯔꯁꯤꯡ ꯁꯥꯖꯤꯟꯈ꯭ꯔꯦ, ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯍꯧꯔꯛꯄꯗꯒꯤ ꯂꯧꯊꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯍꯧꯔꯗꯨꯅ ꯏꯝꯐꯥꯜ ꯏꯁ꯭ꯠ ꯑꯃꯁꯨꯡ ꯋꯦꯁ꯭ꯠꯀꯤ ꯇꯦꯔꯥ ꯀꯩꯊꯦꯜ, ꯁꯤꯡꯖꯃꯩ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯅꯥꯛ ꯌꯥꯎꯅ ꯏꯝꯐꯥꯜ ꯏꯁ꯭ꯠꯀꯤꯅ ꯄꯣꯔꯣꯝꯄꯥꯠ DC ꯑꯣꯐꯤꯁ ꯃꯃꯥꯡꯅꯆꯤꯡꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯁꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯤꯃꯦꯟꯠ ꯕꯦꯒꯇ ꯂꯩꯕꯥꯛ ꯍꯥꯜꯂꯒ ꯕꯣꯔꯥꯁꯤꯡ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯒ ꯕꯡꯀꯔꯁꯤꯡ ꯁꯥꯒꯠꯂꯛꯄꯗꯒꯤ ꯑꯎꯕꯁꯤꯡꯅ ꯊꯔꯥꯛ ꯍꯨꯟꯒꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯎꯔꯤꯄꯣꯛ ꯀꯥꯟꯇꯤꯟ ꯍꯥꯏꯖꯤꯟꯐꯝꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯑꯣꯏꯜ ꯄꯝꯞ ꯃꯅꯥꯛꯇ ꯁꯥꯒꯠꯂꯝꯕ ꯕꯡꯀꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯑꯗꯨꯝ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯣꯔꯦ ꯂꯝꯕꯤꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯗ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯊꯧꯑꯣꯡ ꯁꯥ-ꯉꯥꯒꯤ ꯂꯤꯆꯠꯅꯤ ꯀꯝꯃꯤꯇꯤ꯫ ꯃꯣꯔꯦꯗ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯏꯁꯤꯡ ꯐꯥꯎꯕ ꯌꯥꯎꯅ ꯄꯣꯠ-ꯆꯩ ꯑꯃꯠꯇ ꯐꯪꯍꯟꯗꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯋꯥꯏꯊꯧ ꯇꯨ ꯍꯥꯎꯈꯥ ꯑꯦꯟ ꯊꯧꯕꯥꯜ ꯈꯨꯅꯧꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥ ꯑꯁꯤꯒꯤ 5ꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ
ꯃꯣꯔꯦꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯄꯣꯠ ꯆꯩꯁꯤꯡ ꯐꯪꯍꯟꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯔꯦꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯍꯧꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯤꯇꯤꯒꯤ ꯇ꯭ꯔꯦꯖꯔ ꯈꯨꯃꯟ ꯍꯦꯝ ꯏꯅꯥꯎꯆꯥ ꯑꯃꯗꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯦꯝꯕꯝ ꯏꯟꯗꯤꯔꯥꯅꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯤ ꯉꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯣꯔꯦꯗ ꯂꯩꯔꯤꯕꯁꯤꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯝꯂꯛꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯁꯥ ꯉꯥꯅ ꯆꯠꯀꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯇꯨꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗ ꯃꯣꯔꯦ ꯇꯝꯅ ꯄꯣꯠꯆꯩ ꯑꯃꯠꯇ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯑꯁꯤꯒꯨꯝꯕ ꯁꯥ ꯉꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯥꯡꯄꯣꯛꯄꯤꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯌꯥꯔ ꯂꯧꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ NCBꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯄꯣꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯅ ꯊꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯤꯌꯥꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯅꯥꯔꯀꯣꯇꯤꯛꯁ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ (NCB), ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟড ꯑꯦꯐꯤꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔ (NAB), ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯃꯅꯤꯄꯨꯔ ꯔꯤꯃꯣꯠ ꯁꯦꯟꯁꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔ (ꯃꯥꯔꯁꯦꯛ) ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯄꯨꯡ ꯑꯣꯏꯅ ꯄꯣꯄꯤ ꯄꯥꯛ ꯁꯟꯅ ꯊꯥꯕꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯒꯤ SPꯁꯤꯡ ꯌꯥꯎꯅ ꯈꯟꯅꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯝꯖꯣꯡ, ꯀꯥꯡꯄꯣꯛꯄꯤ, ꯅꯣꯅꯦ, ꯁꯦꯅꯥꯄꯇꯤ, ꯇꯃꯦꯡꯂꯣꯡ, ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯀꯨꯝꯖꯥ 2019, 20, 2019, 2020 ꯑꯃꯁꯨꯡ 2019-20 NAB, NCB, ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅꯆꯤꯡꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯥꯛꯁꯦꯛꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯁꯔꯚꯦ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯔꯚꯦ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯁꯛ ꯅꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯂꯥꯛꯄ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯌꯥꯎꯅ ꯀ꯭ꯋꯥꯂꯤꯇꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯆꯠꯊꯔꯒ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2019-20ꯒ ꯌꯦꯡꯅꯕꯗ ꯀꯨꯝꯖꯥ 2019-20, ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯂꯝꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯍꯟꯊꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯀꯨꯝꯖꯥ 2019-20, ꯃꯅꯤꯄꯨꯔꯗꯒꯤ ꯂꯝ ꯑꯦꯀꯔ 28,598.91ꯗ ꯄꯣꯄꯤ ꯊꯥꯔꯝꯕ ꯑꯗꯨ ꯀꯨꯝꯖꯥ 2020-20, ꯑꯦꯀꯔ 16,890.37ꯗ ꯍꯟꯊꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2020-20, ꯑꯦꯀꯔ 11,288.1ꯗ ꯍꯟꯊꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯄꯣꯄꯤ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯊꯥꯕ ꯍꯧꯔꯒ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯗ ꯂꯣꯛꯄꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯇꯝ ꯑꯁꯤꯗ ꯑꯈꯟꯅꯅ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ 8 ꯑꯁꯤꯒꯤ ꯁꯕ-ꯗꯤꯚꯤꯖꯟ 33ꯒꯤ ꯃꯅꯨꯡꯗ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯨꯝꯖꯥ 2020-20ꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ 8 ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯄꯣꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯊꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯗ ꯂꯝ ꯑꯦꯀꯔ 4,320.70ꯗ ꯄꯣꯄꯤ ꯊꯥꯕ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯂꯝ ꯑꯦꯀꯔ 2,333.58 ꯊꯥꯗꯨꯅ ꯑꯅꯤꯁꯨꯕ ꯂꯩꯔꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯦꯀꯔ 1,597.71ꯗ ꯄꯣꯄꯤ ꯊꯥꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯣꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯅ ꯊꯥꯕ ꯑꯍꯨꯝꯁꯨꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯗꯤ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯆꯥꯡꯗꯒꯤ ꯄꯣꯄꯤ ꯊꯥꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯏꯍꯦꯟ ꯍꯟꯊꯕ ꯊꯦꯡꯅꯗꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯄꯥꯛ ꯆꯥꯎꯅ ꯑꯁꯤ ꯍꯟꯊꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯍꯟꯊꯕ ꯊꯦꯡꯅꯗꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯅ ꯁꯨꯞꯅꯇꯒꯤ ꯑꯦꯀꯔ 41.93 ꯈꯛꯇ ꯄꯣꯄꯤ ꯊꯥꯗꯨꯅ ꯄꯣꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗꯅ ꯊꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯄꯣꯄꯤ ꯊꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯔꯤꯌꯥ ꯀꯌꯥ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ, ꯑꯣꯒꯁꯠ ꯑꯗꯨꯋꯥꯏꯗꯒꯤ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯁꯤꯡ ꯂꯧꯔꯒ ꯑꯦꯁꯦꯁꯃꯦꯟꯠ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯗꯇꯥꯁꯤꯡ ꯑꯁꯤ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯛꯄꯅꯤ꯫ ꯂꯧꯔꯤꯕ ꯑꯦꯁꯦꯁꯃꯦꯟꯠ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯆꯠꯅꯕ ꯌꯥꯅ ꯃꯒꯨꯟ ꯂꯩꯔꯕ ꯁꯔꯚꯦ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ
NAVꯒꯤ SP, District 8ꯒꯤ SPꯁꯤꯡꯅ ꯂꯨꯆꯤꯡꯂꯒ District Police, Forest, NAV, NCVꯅꯆꯤꯡꯕ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯏ ꯍꯥꯏꯕ ꯈꯪꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯅꯕ ꯈꯪꯍꯟꯈꯤ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯟꯁꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯪꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯐꯝ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯊꯦꯡꯂꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕꯗ ꯄꯣꯄꯤꯁꯤꯡ ꯂꯣꯏꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯅꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯑꯁꯨꯇꯣꯁꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯂꯦꯞꯇ꯭ꯔꯤꯕ ꯂꯥꯟꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤꯁꯨ ꯃꯅꯤꯄꯨꯔꯗ ꯃꯣꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯐꯝ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 3 ꯁꯤꯔꯦ, 1 ꯁꯣꯛꯂꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ 2ꯁꯨ ꯁꯣꯛꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:24 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯦꯛꯃꯥꯏ ACꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯦꯡꯖꯝ ꯆꯤꯔꯥꯡꯒꯤ ꯃꯅꯤꯡꯔꯣꯝꯗ ꯂꯩꯕ ꯍꯔꯥꯎꯊꯦꯜ, ꯁꯪꯁꯥꯡ ꯑꯃꯗꯤ ꯃꯣꯂꯣꯏ ꯀꯨꯀꯤ ꯈꯨꯜꯒꯤ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯔꯣꯝ ꯇꯥꯔꯛꯄꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯖꯝ ꯆꯤꯔꯥꯡ ꯇꯝꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯒ ꯑꯍꯨꯝꯔꯛ ꯁꯨꯕ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛꯇꯁꯨ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯍꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕ ꯌꯥꯎꯅ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 3 ꯁꯤꯔꯦ, 1 ꯁꯣꯛꯂꯦ, ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ 2 ꯁꯣꯛꯂꯦ꯫ ꯁꯦꯡꯖꯝ ꯆꯤꯔꯥꯡꯂꯣꯝꯒꯤ ꯂꯥꯟꯐꯝꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯀꯥꯞꯅꯔꯕꯁꯨ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯂꯦꯞꯇꯅ ꯀꯥꯞꯅꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝꯗꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ 10 ꯔꯣꯝ ꯄꯣꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯈꯨꯠ ꯍꯟꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 1 ꯁꯤꯈꯤ, ꯑꯗꯨꯒ ꯑꯃꯅ ꯁꯣꯛꯄꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯂꯒ ꯆꯤꯡꯊꯛꯇ ꯂꯩꯕ ꯂꯝꯕꯤꯗ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯄꯨꯈꯤꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ 2ꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯈꯣꯏ ꯁꯣꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯠ ꯊꯣꯛꯅꯕ ꯌꯥꯎꯈꯤꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ARꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ 2 ꯁꯣꯛꯂꯦ, ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯔꯥꯎꯊꯦꯜ ꯆꯤꯡꯊꯛꯇꯒꯤ ꯌꯥꯎꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯉꯝꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ 22ꯁꯨꯕ ARꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯗꯕꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯔꯥꯎꯊꯦꯜꯒ ꯁꯦꯡꯖꯝ ꯆꯤꯔꯥꯡꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛꯀ ꯂꯥꯞꯅꯔꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯕꯣꯝꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯌꯧꯔꯛꯄ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯦꯛꯃꯥꯏ PSꯀꯤ OC ꯑꯃꯁꯨꯡ CRPFꯀꯤ ꯕꯨꯂꯦꯠꯄ꯭ꯔꯨꯐ ꯀꯦꯁꯄꯔ ꯇ꯭ꯔꯛ 2 ꯌꯥꯎꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯡꯗ ꯄꯨꯟꯁꯤꯟ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯃꯈꯣꯏꯕꯨ ꯇꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯩꯔꯛꯁꯤꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯆꯤꯡꯊꯛꯇ ꯂꯩꯕ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯈꯨꯜ ꯌꯧꯅ ꯇꯥꯛꯁꯤꯜꯂꯨꯕꯗ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯣꯖꯤꯁꯟ ꯂꯧꯔꯝꯕ ꯕꯪꯀꯔ ꯇꯝꯅ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 2 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯂꯛꯄ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗ ꯈꯨꯜ ꯉꯥꯛꯄ ꯑꯃꯒꯤ ꯍꯦꯜꯃꯦꯠꯇ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯈꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯨꯃꯣꯔꯣꯛꯇ ꯂꯩꯉꯣꯏ ꯄꯦꯛꯄ ꯃꯤꯆꯝꯁꯤꯡ ꯄꯨꯂꯞ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕꯅꯤ꯫